ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯆꯥꯎꯕ ꯂꯩꯄꯥꯛ ꯑꯃꯗ ꯇꯦꯜꯍꯩꯕ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯟꯗꯨꯅ ꯂꯩꯄꯥꯛ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯇꯦꯜꯍꯩꯕ ꯃꯕꯨꯛꯆꯦꯜ ꯆꯥꯎꯏ ꯑꯗꯨꯒ ꯊꯃꯣꯏꯁꯨ ꯌꯥꯝꯅ ꯁꯦꯡꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯃꯍꯥꯛ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜꯅꯤ꯫ ꯃꯃꯥ ꯃꯄꯥ ꯁꯨꯅ ꯂꯩꯔꯤ꯫ ꯃꯄꯥꯅ ꯃꯉꯣꯟꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯍꯦꯛ ꯁꯤꯟꯅꯔꯛꯄ ꯆꯍꯤ ꯑꯗꯨꯃꯛꯇꯗ ꯂꯩꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯕ ꯑꯃꯅ ꯃꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯗꯨꯗ ꯂꯥꯏꯆꯠ ꯑꯣꯏꯅ ꯁꯟꯗꯣꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯂꯥꯏꯆꯠ ꯑꯗꯨꯅ ꯅꯥꯗꯨꯅ ꯊꯋꯥꯏ ꯃꯥꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯅ ꯇꯦꯜꯍꯩꯕꯗꯗꯤ ꯂꯥꯏꯆꯠ ꯑꯗꯨ ꯅꯥꯍꯧꯔꯝꯗꯦ꯫ ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯍꯤꯡꯍꯧꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯍꯥꯛ ꯂꯨꯍꯣꯡꯈꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯂꯨꯍꯣꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯅꯥꯕ ꯑꯃꯗꯒꯤ ꯂꯩꯈꯤꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯉꯣꯟꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯑꯃꯨꯛ ꯊꯤꯕꯒꯤ ꯋꯥꯈꯜ ꯈꯟꯈꯤꯗꯦ, ꯊꯤꯁꯨ ꯊꯤꯔꯝꯗꯦ꯫ ꯅꯤꯡꯊꯧ ꯇꯦꯜꯍꯩꯕꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ, ꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯂꯨꯆꯤꯡꯄꯨꯔꯦꯜ ꯑꯃꯗꯤ ꯊꯣꯡꯂꯦꯟ ꯁꯅꯥ ꯀꯧꯏ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯤꯡꯊꯧ ꯇꯦꯜꯍꯩꯕꯅ ꯀꯣꯟꯕ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯈꯔ ꯊꯥꯞꯅ ꯂꯩꯕ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯃꯆꯥꯁꯤꯡꯗꯒꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯩ, ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯣꯏ꯫ ꯇꯦꯜꯍꯩꯕꯒꯤ ꯌꯦꯛꯅꯕꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄ ꯈꯨꯗꯤꯡ ꯃꯈꯣꯏ ꯑꯅꯤ ꯂꯨꯆꯤꯡꯗꯨꯅ ꯊꯧꯅꯥ ꯐꯅ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯃꯥꯏꯁꯨ ꯑꯗꯨꯝ ꯄꯥꯛꯂꯛꯏ꯫ ꯅꯤꯡꯊꯧ ꯇꯦꯜꯍꯩꯕꯅꯕꯨ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯗ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯦꯜꯍꯩꯕꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯈꯜꯂꯤ꯫ ꯂꯨꯆꯤꯡꯄꯨꯔꯦꯜ ꯑꯃꯗꯤ ꯊꯣꯡꯂꯦꯟ ꯁꯅꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯡꯒꯪ ꯑꯃꯃꯝꯗꯒꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝ ꯃꯌꯨꯝꯗ ꯀꯌꯥ ꯇꯣꯏꯅ ꯍꯟꯗꯦ, ꯑꯅꯝꯕ ꯃꯇꯝꯗ ꯀꯣꯅꯨꯡꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯂꯨꯆꯤꯡꯄꯨꯔꯦꯜꯗꯤ ꯂꯨꯍꯣꯡꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯁꯥꯌꯣꯟꯕꯤꯒ ꯂꯩ, ꯑꯗꯨꯒ ꯊꯣꯡꯂꯦꯟ ꯁꯅꯥꯗꯤ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯄꯥꯈꯪ ꯑꯣꯏꯔꯤ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯇꯦꯜꯍꯩꯕꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯥꯒꯤ ꯀꯥꯗ ꯀꯧꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯇꯦꯜꯍꯩꯕꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯉꯁꯤꯗꯤ ꯑꯩ ꯅꯈꯣꯏ ꯑꯅꯤꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ꯫" ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯂꯛꯏ, "ꯇꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯈꯥ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗ ꯊꯪꯅꯅ ꯂꯩꯔꯤꯕ ꯃꯤꯇꯤ ꯍꯥꯏꯔꯤꯕ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯁꯦ ꯑꯩꯅ ꯂꯧꯁꯤꯟꯕ ꯄꯥꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯈꯨꯡꯒꯪ ꯑꯁꯦ ꯄꯤꯛꯆꯔꯕꯁꯨ ꯂꯩꯍꯥꯎ ꯌꯥꯝꯅ ꯐꯕ, ꯂꯧꯎ ꯁꯤꯡꯎ ꯇꯧꯕꯗ ꯄꯣꯠꯊꯣꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯊꯣꯛꯄ ꯉꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯈꯨꯡꯒꯪ ꯑꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯂꯧꯁꯤꯟꯕ ꯉꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯧ ꯆꯦꯡ ꯋꯥꯠꯇꯅ ꯄꯤꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯒꯤꯅꯤ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯧꯔꯤꯕꯁꯦ꯫ ꯂꯨꯆꯤꯡꯄꯨꯔꯦꯜ ꯑꯃꯗꯤ ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯏꯅꯤꯡꯊꯧꯅ ꯇꯧ ꯍꯥꯏꯕꯗꯨ ꯇꯥꯛꯄꯤꯌꯨ, ꯑꯩꯈꯣꯏ ꯊꯤꯟꯊꯕ ꯇꯧꯗꯅ ꯍꯦꯛꯇ ꯄꯥꯡꯊꯣꯛꯆꯒꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ, ꯑꯗꯨꯗꯤ ꯑꯩ ꯇꯧꯒꯗꯕꯗꯣ ꯍꯥꯏꯔꯛꯂꯒꯦ, ꯇꯥꯔꯣ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯅꯈꯣꯏ ꯑꯅꯤꯅ ꯂꯨꯆꯤꯡꯂꯒ ꯃꯊꯧ ꯇꯥꯕ ꯂꯥꯟꯃꯤ ꯄꯨꯗꯨꯅ ꯂꯥꯟꯗꯥꯗꯕ ꯌꯥꯗ꯭ꯔꯦ꯫ ꯂꯥꯟꯗꯥꯔꯒ ꯂꯧꯁꯤꯟꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯔꯔꯣꯏ꯫ ꯑꯗꯨꯅꯅꯦ, ꯂꯥꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯉꯝꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯁꯣꯏꯗꯅꯁꯨ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯦ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯣꯏꯕꯅꯤꯅ ꯂꯥꯟꯃꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯔꯝꯂꯣꯏ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯨꯝꯂꯛꯏ, "ꯐꯒꯅꯤ ꯅꯤꯡꯊꯧ, ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯐꯅꯕ ꯁꯤꯟꯖꯔꯨꯔꯒꯦ꯫" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯦꯜꯍꯩꯕꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯂꯥꯟꯗꯥꯕ ꯆꯠꯀꯗꯕꯒꯤ ꯁꯦꯝ ꯁꯥꯕ ꯍꯧꯏ꯫ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯄꯨꯂꯞ ꯃꯈꯣꯏ ꯑꯅꯤꯅ ꯂꯨꯆꯤꯡꯂꯒ ꯂꯥꯟꯒꯤꯗꯃꯛ ꯈꯣꯡꯁꯥꯟꯕ ꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯇꯦꯜꯍꯩꯕꯗ ꯆꯤꯊꯤ ꯑꯃ ꯂꯥꯛꯏ꯫ ꯆꯤꯊꯤ ꯑꯗꯨꯗ ꯂꯨꯆꯤꯡꯄꯨꯔꯦꯜ ꯑꯃꯗꯤ ꯊꯣꯡꯂꯦꯟ ꯁꯅꯥ ꯃꯈꯣꯏ ꯑꯅꯤꯅ ꯂꯨꯆꯤꯡꯗꯨꯅ ꯆꯠꯈꯤꯕ ꯂꯥꯟ ꯑꯗꯨ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯅ ꯏꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯇꯦꯜꯍꯩꯕ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ꯫ ꯃꯕꯨꯛꯅꯤꯡ ꯄꯦꯟꯖꯔꯗꯨꯅ ꯂꯨꯆꯤꯡꯄꯨꯔꯦꯜ ꯑꯃꯗꯤ ꯊꯣꯡꯂꯦꯟ ꯁꯅꯥꯕꯨ ꯊꯃꯣꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯒꯠꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯂꯥꯟ ꯆꯠꯈꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯂꯥꯟ ꯃꯥꯏ ꯄꯥꯛꯂꯗꯨꯅ ꯍꯔꯥꯎꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯤ꯫ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯈꯣꯏꯅ ꯎꯃꯪ ꯑꯃ ꯂꯥꯟꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯎꯃꯪ ꯑꯗꯨ ꯌꯧꯕꯒ ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯅꯤ, ꯎꯔꯨꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯤ꯫" ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡꯂꯦꯟ ꯁꯅꯥꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯎꯔꯨꯝ ꯑꯃꯗ ꯐꯝꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫
ꯑꯁꯨꯝꯅ ꯄꯣꯊꯥꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯊꯣꯛꯂꯛꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯊꯧꯗꯣꯛ ꯈꯔ ꯑꯩꯅ ꯍꯥꯏꯕꯤꯔꯝꯒꯦ, ꯃꯨꯟꯅ ꯇꯥꯎ"꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯇꯤꯉꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯂꯨꯆꯤꯡꯄꯨꯔꯦꯜꯗ ꯌꯦꯡꯂꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, "ꯍꯦ ꯅꯨꯄꯥ, ꯀꯨꯏꯔꯔꯣꯏ ꯅꯪꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯊꯣꯡꯂꯦꯟ ꯁꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ "ꯑꯗꯨꯒ ꯅꯨꯄꯥ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯔꯛꯀꯅꯤ꯫ ꯅꯪꯕꯨ ꯅꯤꯡꯊꯧꯒꯤ ꯃꯄꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯗꯣ ꯁꯣꯏꯗꯅ ꯐꯪꯒꯅꯤ, ꯊꯥꯖꯧ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯂꯨꯆꯤꯡꯄꯨꯔꯦꯜꯒ ꯊꯣꯡꯂꯦꯟ ꯁꯅꯥꯒꯅ ꯉꯛꯅ ꯌꯦꯡꯅꯩ꯫ ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯡ ꯑꯁꯤꯕꯣ? ꯄꯨꯝꯅꯃꯛꯇꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗ꯭ꯔꯅꯦ? ꯏꯅꯤꯡꯊꯧ ꯇꯦꯜꯍꯩꯕ ꯂꯩꯅ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯅꯤꯡꯊꯧ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯣ? ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯃꯆꯤꯟ ꯊꯤꯕ ꯑꯣꯏꯒꯅꯤꯗ"꯫ ꯊꯣꯡꯂꯦꯟ ꯁꯅꯥꯅꯁꯨ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯍꯣꯏꯅꯦ ꯏꯇꯥꯎ, ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯏꯆꯥꯅ ꯅꯤꯡꯊꯧ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤꯗꯨꯗꯤ꯫ ꯑꯗꯨꯒ ꯑꯩꯕꯨꯅ ꯅꯤꯡꯊꯧꯒꯤ ꯃꯄꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯐꯪꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯈꯪꯗ꯭ꯔꯦꯗ, ꯊꯥꯖꯕ ꯏꯉꯝ ꯉꯝꯗꯦꯗ ꯑꯩꯗꯤ꯫ ꯅꯨꯄꯤꯁꯨ ꯊꯤꯗ꯭ꯔꯤꯕ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯏꯆꯥꯅꯣꯗ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯂꯒ ꯍꯜꯂꯛꯄ ꯑꯃꯨꯛ ꯍꯧꯏ꯫ ꯁꯨꯝ ꯂꯥꯛꯄꯅ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯃꯗ ꯅꯨꯃꯤꯗꯥꯡ ꯌꯥꯔꯦꯛꯅꯕ ꯄꯟꯗꯨꯅ ꯑꯃꯨꯛ ꯂꯩꯇꯕ ꯌꯥꯔꯝꯗ꯭ꯔꯦ꯫ ꯄꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯦꯛꯅꯅꯕ ꯍꯥꯏꯗꯨꯅ ꯃꯍꯩ ꯁꯦꯝ ꯁꯥꯟꯅꯔꯤ꯫ ꯂꯨꯆꯤꯡꯄꯨꯔꯦꯜꯒ ꯊꯣꯡꯂꯦꯟ ꯁꯅꯥꯒꯁꯨ ꯇꯨꯝꯅꯅꯕ ꯐꯤꯗꯥ ꯑꯃꯃꯝ ꯊꯥꯗꯨꯅ ꯇꯣꯉꯥꯟ ꯇꯨꯝꯅꯔꯝꯃꯤ꯫ ꯊꯣꯡꯂꯦꯟ ꯁꯅꯥꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯊꯈ꯭ꯔꯦ, ꯑꯗꯨꯕꯨ ꯂꯨꯆꯤꯡꯄꯨꯔꯦꯜꯗꯤ ꯇꯨꯝꯊꯕ ꯌꯥꯗꯅ ꯂꯩꯔꯤ꯫ ꯂꯨꯆꯤꯡꯄꯨꯔꯦꯜ ꯑꯁꯤ ꯃꯕꯨꯛ ꯈꯔ ꯁꯦꯡꯕ ꯋꯥꯠꯄ ꯃꯤꯗꯥ ꯑꯣꯏꯔꯝꯃꯤ꯫ ꯃꯉꯣꯟꯗ ꯀꯔꯥꯝ ꯆꯥꯎꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯗꯨꯝ ꯆꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯊꯣꯡꯂꯦꯟ ꯁꯅꯥꯗꯤ ꯏꯆꯝ ꯆꯝꯂꯝꯃꯤ꯫ ꯂꯨꯆꯤꯡꯄꯨꯔꯦꯜꯒꯤ ꯃꯀꯣꯛꯇ ꯉꯁꯥꯏꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯑꯣꯏꯊꯣꯛꯂꯣꯏꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯗꯨ ꯍꯦꯛ तारुबदगी महाकी वाखलदा अचुम अराल थीदना निंगथौ खुबम पाइनिंगकपगी इहुल अमा फाउख्रबने। सुम खल्लबा मतुंगदा मचिंदा असुमना हाइरई, कानदे अइगी नुपी सायोनबीदा चिठी अमा इदुना वारी पुंबा तमलगे अदुगा खंगहनख्रगे। अदुगा कैदौबा याबगे हाइबदा अइना युमदा हेक हटखिबगा खनबना फरनी। अइ लाइरेबी अदुना हाइरमलिबा असे चुमलकनबा होटनदबा यादे। असी खल्लदुना महाकना चिठी अमा इरगा मागी मनाय अमदा पिरम्मी। चिठी अदुदा मखोइना लान सोकनबा चटपदगी हौरगा लाइरेबी थेंगनरकपा पुंबा अमता चिथदना इरी। अदुगा चिठी अदु मागी नुपी सायोनबीदा थुनमक यौहनदबगीदमक हाइरगा मनाय अदु अहिंग अथेंगबा अदुदा सगोल अमा थौदुना मफम अदुदगी चलहनखि। गसाइदगी माना तौरिबा पुंनमक थोंगलेन सनादी तुमख्रबनिना अमता खंगलमदे। असुमना मथंगी नुमित्ता मखोइ पुंनमकसु कोनुंग अदुदा यौरकलम्मी। मखोइ उबदा तेलहैबना मखोइबु हराउ तयामना ओंग्लई। अदुगा लुचिंगपुरेल अमदि थोंगलेन सनादा ओनसिलगा असुमना हाइरई, नुंगाइरी नखोइना लान माइ पाक्तुना हलकपसे अइगी थमोइसे पेले। अइगी अपाम्बा थुंगहनबगी नखोइ अनिबु ngasiदगी अइना लेपाक असिगी बोर सेनापतिगी फम हापलबनी। मसी खक्तसु नते लुचिंगपुरेलगी मयुमदा हयेंग नुमिदांग अचौबा चाकलेन अमसु सिनगदबनी। ममांगीदा थोंगलेन सनागी युमदा तौख्रबनीना हंदकना अमु नखोइदा नुंगाइबा फोंथोकपगी चाकलेन सिसिलो। तेलहैबगी वादु ताबदा मखोइ अनिसु यामना हराउना येंगनरगा नोकमिनरम्मी। अदुगा तेलहैबदा अमु ओनसिलगा हाइरई, थागचरी निंगथौ। फरे फरे लान सोकनबा याउरुबा मियोइ खुदिंगमक ngasiदी नयुमदा लोइना हल्लो अदुगा फजना पोथानरुरो। अदुगा हयेंग नुमिदांगदो लुचिंगपुरेल होइदा चाकलेन अमा सिल्लिबा असिदा मयाम पुंनमक सोइदना याउबा लाकदबनिको। मयाम अदुसु हराउना पुलम खुमलई, फगनी निंगथौ। असुमना लुचिंगपुरेलगा थोंगलेन सनागासु मागी मयुमदा हनखिरम्मी। लुचिंगपुरेल मयुम यौबगा मागी नुपी सायोनबीबु कौदुना मखोइगी कादा चंगलई।
ꯁꯥꯏꯌꯣꯟꯕꯤ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ, "ꯍꯟꯕꯤꯔꯛꯂꯕ꯭ꯔꯣ? ꯑꯩ ꯅꯪꯕꯨ ꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯔꯝꯂꯤꯕꯅꯤ." "ꯍꯜꯂꯛꯑꯦ꯫ ꯑꯩꯁꯨ ꯅꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯅꯤꯡꯗꯨꯅ ꯄ꯭ꯔꯞ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯄꯒꯤ ꯏꯅꯤꯡꯊꯧ ꯇꯦꯜꯍꯩꯕꯅ ꯊꯣꯡꯂꯦꯟ ꯁꯅꯥꯒ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯕꯣꯔ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝ ꯍꯥꯞꯄꯤꯔꯤ꯫ ꯑꯗꯨꯒ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯆꯧꯕ ꯆꯥꯛꯂꯦꯟ ꯑꯃꯁꯨ ꯁꯤꯟꯒꯅꯤ꯫ ꯑꯗꯨꯒ ꯏꯅꯤꯡꯊꯧ ꯇꯦꯜꯍꯩꯕ ꯃꯁꯥꯃꯛꯁꯨ ꯂꯥꯛꯄꯤꯗꯨꯅ ꯆꯥꯛꯂꯦꯟ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯕꯤꯔꯛꯏ." ꯁꯥꯏꯌꯣꯟꯕꯤꯁꯨ ꯃꯕꯨꯛ ꯐꯠꯇꯕꯤ ꯃꯁꯥꯒꯤꯗ ꯈꯟꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯁꯨ ꯂꯨꯆꯤꯡ ꯄꯨꯔꯦꯜꯒꯨꯝ ꯀꯔꯥꯝ ꯌꯥꯝꯅ ꯆꯥꯎꯕ ꯅꯨꯄꯤꯅꯤ꯫ ꯂꯨꯆꯤꯡ ꯄꯨꯔꯦꯜꯅ ꯆꯤꯊꯤꯗ ꯏꯔꯛꯂꯤꯕ ꯋꯥꯔꯣꯜꯁꯤꯡ ꯑꯗꯨ ꯄꯥꯔꯨꯕꯗꯒꯤ ꯃꯥꯒꯤ ꯃꯕꯨꯛꯇ ꯐꯠꯇꯕ ꯋꯥꯈꯜ ꯑꯗꯨ ꯈꯟꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯁꯤꯜꯂꯒ ꯂꯨꯆꯤꯡ ꯄꯨꯔꯦꯜꯕꯨ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯣꯏꯗꯅ ꯄꯥꯏꯍꯟꯒꯦ ꯍꯥꯏꯅ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯍꯔꯥꯎ ꯇꯝꯂꯛꯂꯤꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯐꯥꯎꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯕꯣꯔ ꯁꯦꯅꯥꯄꯇꯤ ꯑꯣꯏꯕꯗꯨ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯕꯗꯤ꯫ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯍꯥꯏꯔꯝꯕꯗꯣ ꯃꯗꯨ ꯑꯣꯏꯅ ꯑꯣꯏꯍꯟꯅꯤꯡꯕ." ꯇꯦꯜꯍꯩꯕꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ, "ꯅꯪꯅ ꯄꯥꯝꯂꯤꯕꯗꯣ ꯑꯩꯁꯨ ꯑꯣꯏꯅꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨ ꯀꯔꯝꯅꯗꯤ ꯑꯣꯏꯊꯣꯛꯀꯅꯤ? ꯑꯣꯏꯊꯣꯛꯅꯕ ꯁꯤꯜꯂꯕꯗꯤ ꯁꯣꯏꯗꯅ ꯑꯣꯏꯊꯣꯛꯄ ꯉꯝꯒꯅꯤ ꯈꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯅꯤꯡꯊꯧ ꯇꯦꯜꯍꯩꯕꯕꯨ ꯍꯥꯠꯂꯕꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯣ ꯁꯣꯏꯗꯅ ꯆꯨꯝꯂꯛꯀꯗꯕ ꯅꯠꯇ꯭ꯔꯥ?" ꯁꯥꯏꯌꯣꯟꯕꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯂꯨꯆꯤꯡ ꯄꯨꯔꯦꯜꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯉꯛꯆꯥꯅꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯃꯇꯧ ꯀꯔꯝꯅ ꯏꯅꯤꯡꯊꯧꯕꯨ ꯍꯥꯠꯀꯗꯧꯔꯤꯕ? ꯑꯩꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯋꯥꯁꯤꯗ ꯃꯨꯟꯅ ꯇꯥꯎ꯫ ꯑꯩꯅ ꯄꯨꯝꯅꯃꯛ ꯐꯅꯅꯕ ꯁꯤꯟꯒꯦ꯫ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯟꯒꯗꯧꯔꯤꯕ ꯑꯗꯨꯗ ꯏꯅꯤꯡꯊꯧ ꯇꯦꯜꯍꯩꯕꯁꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤꯅ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯃꯍꯥꯛꯄꯨ ꯍꯥꯠꯂꯁꯤ꯫ ꯆꯥꯛꯂꯦꯟ ꯑꯗꯣ ꯆꯥꯕ ꯂꯣꯏꯕꯒ ꯍꯟꯗ꯭ꯔꯤꯉꯩꯗ ꯏꯅꯤꯡꯊꯧꯗ ꯅꯪꯅ ꯍꯟꯈ꯭ꯔꯅꯨ, ꯉꯁꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯩꯕꯤꯔꯣ, ꯅꯣꯡꯉꯥꯜꯂꯒ ꯍꯟꯕꯤꯔꯣ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯕꯗꯤ ꯏꯅꯤꯡꯊꯧꯁꯨ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯑꯍꯤꯡ ꯊꯦꯡꯂꯕ ꯀꯥꯟꯗ ꯏꯅꯤꯡꯊꯧꯗ ꯇꯨꯝꯂꯤꯉꯩꯗ ꯊꯥꯡꯅ ꯊꯤꯜꯂꯒ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯌꯥꯔꯅꯤ꯫ ꯊꯕꯛ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯉꯝꯅꯅꯕ ꯇꯧꯒꯗꯕꯅꯤ, ꯁꯣꯏꯍꯟꯕ ꯌꯥꯗꯦ." ꯂꯨꯆꯤꯡ ꯄꯨꯔꯦꯜꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯈꯟꯊꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯗꯨ ꯄꯥꯝꯕꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯌꯥꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯌꯥꯝꯅ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯆꯥꯛꯂꯦꯟ ꯑꯗꯨꯕꯨ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯇꯦꯜꯍꯩꯕꯁꯨ ꯂꯨꯆꯤꯡ ꯄꯨꯔꯦꯜꯒꯤ ꯌꯨꯝꯗ ꯃꯅꯥꯏ ꯃꯁꯦꯜ ꯃꯌꯥꯝ ꯑꯃꯒ ꯊꯨꯡꯂꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯊꯣꯡꯂꯦꯟ ꯁꯅꯥꯁꯨ ꯌꯥꯎꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯆꯥꯛꯂꯦꯟ ꯑꯗꯨ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯔꯤꯉꯩ ꯂꯨꯆꯤꯡ ꯄꯨꯔꯦꯜꯅ ꯇꯦꯜꯍꯩꯕꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯉꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯩꯕꯤꯈ꯭ꯔꯣ꯫ ꯍꯧꯖꯤꯛ ꯊꯦꯡꯂꯕ ꯀꯥꯟꯗ ꯁꯤꯗ ꯍꯟꯈꯤꯕꯗ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯍꯟꯕꯤꯌꯨ꯫ ꯏꯅꯤꯡꯊꯧꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯅꯕ ꯑꯩ ꯁꯤꯟꯖꯒꯦ." ꯇꯦꯜꯍꯩꯕꯁꯨ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯂꯨꯆꯤꯡ ꯄꯨꯔꯦꯜꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯗ ꯍꯔꯥꯎꯅ ꯌꯥꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯆꯥꯛꯇꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯥꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯂꯨꯆꯤꯡ ꯄꯨꯔꯦꯜꯁꯨ ꯇꯦꯜꯍꯩꯕꯅ ꯌꯥꯔꯛꯄ ꯑꯗꯨꯗ ꯍꯔꯥꯎꯅ ꯆꯥꯛꯇꯨ ꯆꯥꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯊꯦꯡꯂꯛꯂꯕꯗ ꯇꯦꯜꯍꯩꯕꯁꯨ ꯇꯨꯝꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯂꯨꯆꯤꯡ ꯄꯨꯔꯦꯜꯅ ꯇꯦꯜꯍꯩꯕꯒꯤ ꯇꯨꯝꯐꯝ ꯀꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯏꯊꯪ ꯊꯪꯕꯗ ꯂꯩꯕ ꯀꯥ ꯑꯗꯨꯗ ꯁꯦꯝꯂꯝꯃꯤ꯫ ꯀꯥ ꯑꯗꯨ ꯈꯔꯁꯨ ꯁꯨꯛꯏ, ꯃꯈꯣꯜ ꯃꯋꯥ ꯊꯣꯛꯂꯕꯁꯨ ꯃꯄꯥꯟꯗ ꯂꯩꯕ ꯃꯤꯅ ꯀꯌꯥ ꯇꯥꯔꯣꯏꯗꯕ ꯃꯐꯝꯅꯤ꯫ ꯑꯁꯨꯝꯅ ꯁꯤꯜꯂꯝꯂꯒ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯃꯈꯣꯏꯒꯤ ꯀꯥꯗ ꯂꯥꯛꯏ꯫ ꯁꯥꯏꯌꯣꯟꯕꯤꯁꯨ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯍꯦꯛ ꯆꯪꯂꯛꯄꯒ ꯁꯥꯏꯌꯣꯟꯕꯤꯅ, "ꯀꯃꯥꯏ ꯇꯧꯔꯝꯂꯒꯦ? ꯑꯩꯅ ꯍꯥꯏꯈꯤꯕ ꯀꯥ ꯑꯗꯨꯗ ꯑꯗꯨꯝ ꯁꯦꯝꯂꯝꯂꯕ ꯅꯠꯇ꯭ꯔꯥ?" ꯂꯨꯆꯤꯡ ꯄꯨꯔꯦꯜꯗꯨ ꯄꯥꯈꯠꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ, ꯅꯪꯅ ꯍꯥꯏꯈꯤꯕ ꯑꯗꯨꯒ ꯆꯞ ꯆꯥꯅ ꯁꯦꯝꯂꯝꯂꯕꯅꯤ." "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧ ꯇꯨꯝꯈꯤꯕ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯦ." ꯑꯁꯤ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯅꯤ ꯇꯦꯜꯍꯩꯕꯅ ꯇꯨꯝꯈꯤꯕ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ ꯂꯩ꯫ ꯇꯨꯝꯂꯝꯂꯅꯤ ꯍꯦꯛ ꯈꯪꯕꯒ ꯁꯥꯏꯌꯣꯟꯕꯤꯅ ꯂꯨꯆꯤꯡ ꯄꯨꯔꯦꯜꯗ ꯊꯥꯡ ꯃꯆꯥ ꯑꯃ ꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯁꯦ, ꯊꯥꯡ ꯑꯁꯤ ꯄꯥꯏꯌꯨ꯫ ꯑꯗꯨꯒ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯂꯨꯔꯣ꯫ ꯑꯇꯣꯞꯄ ꯃꯤꯅ ꯈꯪꯈꯤꯅꯤ, ꯍꯩꯅ ꯁꯤꯡꯅ ꯇꯧꯔꯝꯃꯨ꯫ ꯑꯩꯈꯣꯏꯅ ꯁꯦꯝꯈꯤꯕ ꯑꯔꯣꯟꯕ ꯊꯣꯡ ꯑꯗꯨꯗꯒꯤ ꯆꯪꯂꯒ ꯄꯥꯡꯊꯣꯛꯂꯝꯃꯨ." ꯂꯨꯆꯤꯡ ꯄꯨꯔꯦꯜꯁꯨ ꯄꯥꯈꯠꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ, ꯅꯪꯅ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨꯒ ꯆꯞ ꯆꯥꯅꯅ ꯁꯦꯝꯂꯝꯂꯕꯅꯤ." "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧ ꯇꯨꯝꯈꯤꯕ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯦ." ꯑꯁꯤ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯅꯤ ꯇꯦꯜꯍꯩꯕꯅ ꯇꯨꯝꯈꯤꯕ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ ꯂꯩ꯫
ꯇꯨꯝꯂꯝꯂꯅꯤ ꯍꯦꯛ ꯈꯪꯕꯒ ꯁꯥꯌꯣꯟꯕꯤꯅ ꯂꯨꯆꯤꯡꯄꯨꯔꯦꯜꯗ ꯊꯥꯡ ꯃꯆꯥ ꯑꯃ ꯄꯤꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯁꯦ, ꯊꯥꯡꯁꯦ ꯄꯥꯏꯌꯨ, ꯑꯗꯨꯒ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯂꯨꯔꯣ꯫ ꯑꯇꯣꯞꯄ ꯃꯤꯅ ꯈꯪꯈꯤꯅꯤ, ꯍꯩꯅ ꯁꯤꯡꯅ ꯇꯧꯔꯝꯃꯨ꯫ ꯑꯩꯈꯣꯏꯅ ꯁꯦꯝꯈꯤꯕ ꯑꯔꯣꯟꯕ ꯊꯣꯡ ꯑꯗꯨꯗꯒꯤ ꯆꯪꯂꯒ ꯄꯥꯡꯊꯣꯛꯂꯝꯃꯨ." ꯂꯨꯆꯤꯡꯄꯨꯔꯦꯜꯗꯨ ꯃꯁꯥꯗ ꯄꯥꯈꯠꯄꯗꯤ ꯐꯥꯎꯔꯕꯅꯤ, ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯗꯨ ꯄꯥꯝꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯍꯥꯛ ꯑꯀꯤꯕ ꯂꯩꯇꯅ ꯇꯦꯜꯍꯩꯕꯕꯨ ꯍꯥꯠꯄ ꯆꯠꯈ꯭ꯔꯦ꯫ ꯁꯥꯌꯣꯟꯕꯤꯅ ꯍꯥꯏꯔꯛꯈꯤꯕ ꯑꯔꯣꯟꯕ ꯊꯣꯡ ꯑꯗꯨꯗꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯜ ꯇꯨꯃꯤꯟꯅ ꯇꯦꯜꯍꯩꯕꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯇꯦꯜꯍꯩꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯆꯤꯟ ꯑꯗꯨꯗ ꯐꯤꯕꯨꯟ ꯍꯥꯟꯅ ꯐꯠ ꯅꯝꯁꯤꯜꯂꯤ꯫ ꯇꯦꯜꯍꯩꯕꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯕꯨ ꯃꯆꯤꯟꯗ ꯐꯤꯕꯨꯟ ꯅꯝꯁꯤꯟꯈꯤꯕꯅ ꯂꯥꯎꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯄꯨꯔꯛꯂꯤꯕ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯔꯛꯇꯨꯅ ꯇꯦꯜꯍꯩꯕꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯒ ꯃꯥꯕꯨ ꯍꯥꯠꯂꯝꯃꯤ꯫ ꯇꯦꯜꯍꯩꯕꯒꯤ ꯊꯋꯥꯏ ꯃꯥꯡꯂꯦ ꯈꯪꯕꯒ ꯂꯨꯆꯤꯡꯄꯨꯔꯦꯜꯁꯨ ꯀꯥ ꯑꯗꯨꯗꯒꯤ ꯈꯣꯡꯂꯩꯊꯨꯅ ꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯆꯦꯜꯂꯛꯂꯦ꯫ ꯃꯄꯨꯔꯣꯏꯕ ꯎꯕꯗ ꯁꯥꯌꯣꯟꯕꯤꯅ ꯁꯠ ꯍꯪꯂꯛꯏ, "ꯍꯥꯠꯂꯝꯂꯕ꯭ꯔꯣ? ꯀꯃꯥꯏ ꯇꯧꯔꯝꯃꯦ?" ꯂꯨꯆꯤꯡꯄꯨꯔꯦꯜꯁꯨ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯂꯗꯨꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ, ꯁꯤꯍꯧꯔꯦ, ꯍꯥꯠꯂꯝꯃꯦ." ꯁꯥꯌꯣꯟꯕꯤ ꯃꯄꯨꯔꯣꯏꯕꯗ ꯃꯨꯟꯅ ꯌꯦꯡꯂꯨꯕꯗ ꯃꯈꯨꯠ ꯑꯅꯤꯃꯛ ꯏꯅ ꯄꯨꯡꯉꯥꯡꯉꯥꯡꯅ ꯇꯩꯔꯒ ꯃꯈꯨꯠꯇ ꯇꯦꯜꯍꯩꯕꯕꯨ ꯊꯤꯜꯂꯨꯔꯤꯕ ꯊꯥꯡ ꯑꯗꯨ ꯑꯗꯨꯃꯛ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯥꯌꯣꯟꯕꯤꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯊꯥꯡ ꯑꯁꯤ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯐꯃꯨꯡ ꯑꯗꯨꯗ ꯑꯗꯨꯝ ꯊꯝꯃꯝꯕ ꯌꯥꯗ꯭ꯔꯣ? ꯊꯥꯡ ꯑꯁꯤ ꯊꯅꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯔꯥꯡ ꯊꯪꯖꯤꯟꯒꯦ ꯈꯜꯂꯤꯕ ꯃꯅꯥꯏ ꯑꯗꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯗ ꯊꯥꯖꯔꯔꯣꯏ꯫ ꯆꯠꯂꯣ, ꯊꯥꯡꯁꯦ ꯑꯃꯨꯛꯇ ꯊꯝꯂꯨꯆꯣ ꯆꯠꯂꯣ." ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯃꯁꯥ ꯑꯗꯨ ꯅꯤꯛꯅ ꯈꯨꯝꯂꯛꯏ, "ꯑꯩ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯕ ꯉꯝꯂꯔꯣꯏ꯫ ꯏꯁꯥꯁꯦ ꯄꯥꯈꯠꯄꯒ ꯅꯤꯛꯄꯒꯅ ꯌꯥꯗ꯭ꯔꯦ꯫ ꯅꯪ ꯑꯣꯏꯅ ꯊꯝꯂꯨꯔꯣ." "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯣꯏꯅ ꯊꯝꯂꯨꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯆꯤꯡꯄꯨꯔꯦꯜꯒꯤ ꯃꯈꯨꯠꯇꯒꯤ ꯊꯥꯡ ꯑꯗꯨ ꯐꯠ ꯂꯧꯔꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯇꯦꯜꯍꯩꯕꯅ ꯁꯤꯔꯒ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯊꯥꯡ ꯑꯗꯨ ꯊꯅꯝꯂꯒ ꯃꯍꯥꯛꯁꯨ ꯊꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯏꯒꯤ ꯀꯥ ꯌꯧꯕꯒ ꯂꯨꯆꯤꯡꯄꯨꯔꯦꯜꯒꯤ ꯃꯈꯨꯠꯇ ꯇꯩꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯏꯁꯤꯡꯗ ꯇꯧꯗꯨꯅ ꯆꯥꯝꯊꯣꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯦꯜꯍꯩꯕ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯇꯥꯅꯔꯛꯇꯨꯅ ꯃꯌꯥꯝꯗꯨ ꯌꯥ ꯂꯥꯡꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯁꯥꯌꯣꯟꯕꯤꯅ ꯂꯨꯆꯤꯡꯄꯨꯔꯦꯜꯒꯤ ꯋꯥꯈꯜ ꯐꯥꯊꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯦꯟꯖꯤꯟꯅ ꯈꯟꯒꯅꯨ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯅꯤꯛꯄ ꯊꯨꯡꯂꯗꯕꯅꯤ꯫ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯄꯥꯈꯠꯂꯒ ꯂꯩꯔꯕꯗꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯆꯤꯡꯅꯈ꯭ꯔꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ꯫ ꯐꯔꯦ, ꯅꯪ ꯀꯥ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯣ, ꯑꯗꯨꯒ ꯃꯌꯥꯝꯅ ꯂꯥꯡꯅꯔꯤꯕꯁꯦ ꯅꯪꯁꯨ ꯌꯥꯎꯁꯤꯜꯂꯨꯔꯣ꯫ ꯑꯗꯨꯒ ꯃꯌꯥꯝꯗ ꯏꯅꯤꯡꯊꯧꯕꯨ ꯃꯥꯒꯤ ꯊꯣꯉꯥꯛꯄ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯑꯗꯨꯕꯨ ꯅꯪꯅ ꯊꯥꯖꯍꯟꯒꯗꯕꯅꯤ꯫ ꯃꯌꯥꯝꯅ ꯊꯥꯖꯅꯕ ꯏꯅꯤꯡꯊꯧꯒꯤ ꯊꯣꯉꯥꯛꯄ ꯑꯅꯤꯗꯣ ꯍꯥꯠꯇꯣꯛꯈ꯭ꯔꯣ, ꯃꯤ ꯈꯪꯍꯟꯗꯕꯤꯗ꯫ ꯑꯗꯨꯒꯅꯦ, ꯃꯌꯥꯝꯗ ꯏꯅꯤꯡꯊꯧ ꯍꯥꯠꯂꯝꯂꯤꯕ ꯃꯔꯥꯜ ꯂꯩꯕ ꯃꯤꯁꯛ ꯑꯅꯤꯗꯣ ꯅꯪꯅ ꯍꯥꯠꯇꯣꯛꯂꯝꯂꯦ ꯍꯥꯏꯅ ꯃꯈꯣꯏꯗ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ?" ꯂꯨꯆꯤꯡꯄꯨꯔꯦꯜꯁꯨ ꯋꯥꯈꯜ ꯇꯞꯅ ꯈꯟꯊꯔꯒ ꯁꯥꯌꯣꯟꯕꯤꯅ ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛ ꯅꯣꯝꯂꯝꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯣꯡꯂꯦꯟ ꯁꯅꯥꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯔꯗꯨꯅ ꯄꯥꯈꯠꯅ ꯊꯣꯔꯛꯂꯒ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯋꯥ ꯍꯪꯂꯤ꯫ ꯊꯣꯡꯂꯦꯟ ꯁꯅꯥꯅ, "ꯀꯅꯥꯅ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯂꯝꯂꯤꯕꯅꯣ? ꯑꯅꯛꯄꯗ ꯂꯩꯕ ꯅꯣꯏ ꯀꯅꯥꯅꯁꯨ ꯇꯥꯍꯧꯗꯕ꯭ꯔꯥ? ꯇꯁꯦꯡꯅ ꯀꯔꯤꯁꯨ ꯅꯈꯣꯏ ꯇꯥꯗꯕ꯭ꯔꯥ?" ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ, "ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯈꯪꯖꯍꯧꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯣꯛꯀꯅꯤ ꯈꯪꯗꯕꯅ ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯎꯏꯊꯔꯨꯔꯦ꯫ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ." ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯁꯥꯎꯅ ꯂꯥꯎꯔꯛꯏ, "ꯍꯧꯖꯤꯛꯄꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯒ ꯌꯥꯒꯗ꯭ꯔꯣ? ꯅꯈꯣꯏ ꯂꯣꯏꯅ ꯑꯩꯒꯤ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯈꯪꯉꯨ." ꯑꯁꯨꯝꯅ ꯉꯥꯡꯂꯤꯉꯩ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯨꯆꯤꯡꯄꯨꯔꯦꯜ ꯆꯪꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯃꯌꯥꯝ ꯄꯨꯝꯅꯃꯛ, ꯏꯅꯤꯡꯊꯧ ꯇꯦꯜꯍꯩꯕꯕꯨ ꯃꯍꯥꯛꯀꯤ ꯊꯣꯉꯥꯛꯄ ꯃꯅꯥꯏ ꯑꯅꯤꯅ ꯍꯥꯠꯄ ꯑꯣꯏꯔꯝꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯐꯥꯔꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯗ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯩꯒꯤ ꯊꯥꯡ ꯑꯁꯤꯅ ꯊꯤꯜꯂꯒ ꯍꯥꯠꯂꯝꯂꯦ." ꯂꯨꯆꯤꯡꯄꯨꯔꯦꯜꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯍꯥꯏꯕ ꯋꯥ ꯑꯣꯏꯕꯅ ꯊꯥꯖꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯡꯂꯦꯟ ꯁꯅꯥꯗꯤ ꯋꯥꯐꯝ ꯑꯗꯨꯗ ꯊꯥꯖꯕ ꯏꯉꯝ ꯉꯝꯂꯝꯗꯦ꯫ ꯊꯥꯖꯗꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯏꯅꯤꯡꯊꯧꯗ ꯇꯧꯔꯤꯕꯖꯥꯠꯅꯣ?" ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯑꯗꯨꯗꯤ ꯆꯞ ꯆꯥꯕ ꯍꯪꯍꯧꯗ꯭ꯔꯦ꯫ ꯏꯅꯤꯡꯊꯧꯕꯨ ꯀꯩꯁꯨ ꯂꯩꯇꯕ ꯃꯈꯣꯏꯅ ꯍꯥꯠꯂꯦ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕꯅ ꯐꯥꯊꯕ ꯉꯝꯍꯧꯗꯗꯨꯅ ꯊꯨꯅꯃꯛ ꯃꯈꯣꯏꯕꯨ ꯍꯥꯠꯈꯤꯕꯅ ꯍꯥꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯂꯩꯊꯗꯕꯅ ꯐꯔꯅꯤ ꯈꯜꯂꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯄꯨꯔꯒ ꯀꯣꯅꯨꯡꯂꯣꯝꯗ ꯍꯟꯅꯅꯕ ꯇꯧꯔꯁꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯈꯟꯅꯔꯨꯕꯅ ꯐꯒꯅꯤ."
ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯀꯣꯅꯨꯡꯗ ꯍꯟꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯑꯗꯨꯕꯨ ꯊꯣꯡꯂꯦꯟ ꯁꯅꯥꯗꯤ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯇꯦꯜꯍꯩꯕꯕꯨ ꯍꯥꯠꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯆꯤꯡꯅꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯆꯤꯟꯗꯗꯤ ꯊꯣꯛꯂꯝꯗꯦ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯇꯦꯜꯍꯩꯕꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯃꯉꯝ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯆꯤꯡꯄꯨꯔꯦꯜ ꯑꯃꯗꯤ ꯊꯣꯡꯂꯦꯟ ꯁꯅꯥ ꯌꯥꯎꯅ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯤ ꯄꯨꯝꯅꯃꯛ ꯀꯣꯅꯨꯡꯗ ꯀꯧꯈꯠꯇꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯃꯌꯥꯝꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯌꯥꯝ ꯄꯨꯝꯅꯃꯛ, ꯏꯅꯤꯡꯊꯧ ꯇꯦꯜꯍꯩꯕꯗ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯑꯩꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯅꯤꯡꯊꯧ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯂꯩꯄꯥꯛ ꯑꯁꯤꯕꯨ ꯁꯦꯟꯅꯅꯕ ꯃꯤꯁꯛ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ꯫ ꯏꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯁꯨ ꯃꯔꯤ ꯃꯇꯥꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯦ ꯀꯅꯥꯗ ꯄꯥꯏꯍꯟꯁꯤꯒꯦ? ꯃꯌꯥꯝꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯔꯛꯎ꯫ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯃꯌꯥꯝꯗ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠ ꯈꯔ ꯐꯣꯡꯗꯣꯛꯆꯒꯦ꯫ ꯍꯧꯖꯤꯛꯇ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯣ ꯌꯥꯝꯅ ꯆꯨꯝꯂꯕ ꯋꯥꯐꯝꯅꯤ꯫ ꯂꯩꯄꯥꯛ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯅꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯇꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯅꯤꯡꯊꯧ ꯇꯦꯜꯍꯩꯕꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯅ ꯑꯃꯗꯤ ꯂꯨꯅ ꯈꯟꯖꯔꯝꯕꯗꯤ ꯂꯨꯆꯤꯡꯄꯨꯔꯦꯜ ꯑꯃꯗꯤ ꯊꯣꯡꯂꯦꯟ ꯁꯅꯥ ꯅꯈꯣꯏ ꯑꯅꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯏꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯦ ꯄꯥꯏꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ꯫ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯆꯨꯝꯃꯤ ꯆꯨꯝꯃꯤ, ꯑꯗꯨꯅ ꯐꯔꯅꯤ, ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯣꯏꯍꯜꯂꯁꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯂꯨꯆꯤꯡꯄꯨꯔꯦꯜ ꯑꯃꯗꯤ ꯊꯣꯡꯂꯦꯟ ꯁꯅꯥ ꯃꯈꯣꯏ ꯑꯅꯤꯃꯛ ꯊꯧꯅꯥ ꯂꯣꯏꯅ ꯂꯩ ꯍꯥꯏꯕꯕꯨ ꯍꯟꯗꯛꯀꯤ ꯏꯅꯤꯡꯊꯧ ꯇꯦꯜꯍꯩꯕꯕꯨ ꯍꯥꯠꯂꯝꯕ ꯃꯤꯁꯛꯁꯤꯡ ꯑꯗꯣ ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯊꯤꯗꯣꯛꯂꯒ ꯍꯥꯠꯈ꯭ꯔꯤꯕꯅꯤꯗꯣ꯫ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯦ ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯄꯥꯏꯍꯟꯅꯤꯡꯉꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ꯫ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯃꯗꯨꯅ ꯆꯨꯝꯒꯅꯤ, ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯇꯥꯕꯅꯤ꯫ ꯃꯌꯥꯝꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯊꯣꯡꯂꯦꯟ ꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ, ꯏꯇꯥꯎ ꯊꯣꯡꯂꯦꯟ ꯁꯅꯥ, ꯃꯌꯥꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯀꯔꯤ ꯈꯟꯕꯤꯕꯒꯦ? ꯏꯇꯥꯎꯒꯤꯁꯨ ꯃꯣꯠ ꯐꯣꯡꯗꯣꯔꯛꯎ꯫ ꯊꯣꯡꯂꯦꯟ ꯁꯅꯥꯁꯨ ꯉꯁꯥꯏꯗꯒꯤ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯥꯒꯤ ꯑꯣꯏꯕ ꯃꯣꯠ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯇꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯑꯇꯝꯅꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯈꯨꯝꯗꯕ ꯌꯥꯗ꯭ꯔꯗꯨꯅ ꯈꯨꯝꯂꯛꯏ, ꯃꯌꯥꯝꯅ ꯂꯦꯞꯄ ꯋꯥꯔꯦꯞꯇ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯖꯔꯦ꯫ ꯑꯩꯒꯤ ꯑꯣꯏꯕ ꯑꯇꯣꯞꯄ ꯋꯥ ꯑꯃꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗꯦ꯫ ꯏꯇꯥꯎ ꯂꯨꯆꯤꯡꯄꯨꯔꯦꯜꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯕꯗ ꯑꯩꯁꯨ ꯌꯥꯖꯩ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯅꯁꯨ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯁꯥꯏꯑꯣꯟꯕꯤꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯃꯈꯣꯏ ꯑꯅꯤꯅ ꯑꯄꯥꯝꯕ ꯊꯨꯡꯂꯦ ꯈꯟꯗꯨꯅ꯫ ꯑꯗꯨꯒ ꯊꯣꯡꯂꯦꯟ ꯁꯅꯥꯁꯨ ꯃꯥꯒꯤ ꯃꯇꯥꯎ ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯅꯤꯡꯊꯧ ꯑꯣꯏꯔꯛꯄꯗ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯨꯆꯤꯡꯄꯨꯔꯦꯜꯗ ꯆꯤꯡꯅꯈꯤꯕ ꯑꯗꯨꯗꯤ ꯑꯗꯨꯝ ꯆꯤꯡꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯅꯤꯡꯊꯧ ꯇꯦꯜꯍꯩꯕꯕꯨ ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯄꯥꯝꯕꯒꯤꯗꯃꯛ ꯍꯥꯠꯄ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯊꯥꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯂꯨꯆꯤꯡꯄꯨꯔꯦꯜꯗꯒꯤ ꯅꯥꯊꯩꯔꯒ ꯂꯩꯕ ꯍꯧꯈꯤ꯫ ꯀꯣꯅꯨꯡꯗꯁꯨ ꯀꯌꯥ ꯇꯣꯏꯅ ꯀꯥꯈꯤꯗ꯭ꯔꯦ, ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯆꯍꯤ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯂꯨꯆꯤꯡꯄꯨꯔꯦꯜ ꯑꯃꯗꯤ ꯁꯥꯏꯑꯣꯟꯕꯤ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯊꯣꯡꯂꯦꯟ ꯁꯅꯥꯁꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯊꯤꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯕꯤꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯄꯣꯛꯄꯗ ꯂꯩꯈꯤꯔꯝꯗꯦ꯫ ꯊꯣꯡꯂꯦꯟ ꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯩꯔꯥꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯩꯔꯥꯕꯁꯨ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯐꯥꯔꯦ꯫ ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯃꯆꯥꯅꯨꯄꯥ ꯃꯩꯔꯥꯕꯗ ꯅꯣꯡꯃ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯍꯥꯏꯔꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯝꯃꯤ, ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯗꯨꯒꯤ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠ ꯑꯗꯨꯗꯅꯤ ꯏꯅꯤꯡꯊꯧ ꯇꯦꯜꯍꯩꯕꯕꯨ ꯂꯨꯆꯤꯡꯄꯨꯔꯦꯜꯒꯤ ꯃꯌꯨꯝꯗ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯕ꯫ ꯃꯩꯔꯥꯕꯅ, ꯀꯅꯥꯅ ꯍꯥꯠꯂꯝꯃꯤꯕ? ꯃꯌꯥꯝꯅꯗꯤ ꯏꯅꯤꯡꯊꯧꯒꯤ ꯊꯣꯉꯥꯛꯄ ꯑꯅꯤꯗꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯊꯕꯛ ꯑꯗꯣ ꯑꯇꯩ ꯀꯅꯥꯅꯁꯨ ꯇꯧꯕ ꯑꯣꯏꯔꯣꯏ꯫ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯃꯇꯝ ꯑꯃꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯄꯥꯝꯕꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕꯗꯣ ꯆꯨꯝꯍꯟꯅꯤꯡꯕꯗꯒꯤ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯌꯥꯝꯅꯗꯤ ꯂꯥꯏꯔꯦꯝꯕꯤꯅ ꯍꯥꯏꯔꯝꯕ ꯑꯗꯨꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯈꯪꯗꯕꯅ ꯑꯗꯨꯝ ꯊꯥꯖꯈ꯭ꯔꯦ꯫ ꯑꯩꯁꯨ ꯑꯩꯅ ꯆꯤꯡꯅꯕ ꯄꯨꯝꯕ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯥꯅꯤ꯫ ꯃꯥꯒꯤ ꯃꯒꯨꯟ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤ꯫ ꯑꯗꯨꯒ ꯑꯃꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ
ꯅꯤꯡꯊꯧ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯏꯆꯥꯗ ꯀꯔꯤ ꯀꯔꯤ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯤꯕꯅꯤ ꯏꯄꯥꯅ꯫ ꯃꯥꯗꯤ ꯃꯕꯨꯛ ꯐꯠꯇꯕ ꯃꯤꯅꯤꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯦ ꯃꯉꯣꯟꯗꯒꯤ ꯏꯆꯥꯅ ꯃꯨꯟꯈꯤꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯩꯈꯣꯏꯗ ꯆꯤꯡꯅꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯏꯆꯥꯁꯦ ꯆꯦꯛꯁꯤꯟꯅ ꯂꯩꯇꯕ ꯌꯥꯗꯕꯅꯤ꯫ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯃꯩꯔꯥꯕꯅ ꯃꯨꯟꯅ ꯇꯥꯁꯤꯜꯂꯤ꯫ ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯆꯥꯅꯨꯄꯥ ꯃꯩꯔꯥꯕꯕꯨ ꯄꯨꯔꯒ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯗ ꯌꯧꯕꯒ ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯃꯩꯔꯥꯕꯕꯨ ꯊꯥꯡ ꯇꯥ ꯁꯔꯤꯠ ꯁꯔꯥꯠ ꯀꯌꯥ ꯑꯃ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯈꯪꯍꯜꯂꯤ, ꯑꯗꯨꯒ ꯍꯩꯁꯨ ꯍꯩꯍꯜꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯨꯆꯤꯡꯄꯨꯔꯦꯜꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯍꯦꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯊꯣꯡꯂꯦꯟ ꯁꯅꯥꯕꯨ ꯅꯨꯡꯁꯤꯗꯕ, ꯌꯥꯅꯤꯡꯗꯕ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕ ꯑꯁꯨꯝ ꯐꯥꯎꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯅꯣꯡꯃ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯊꯣꯡꯂꯦꯟ ꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯔꯝꯕ ꯑꯗꯨꯒ ꯊꯣꯡꯂꯦꯟ ꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯌꯥꯎꯔꯛꯄ ꯑꯁꯤꯅꯅꯤ꯫ ꯊꯣꯡꯂꯦꯟ ꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯩꯔꯥꯕꯅ ꯃꯉꯣꯟꯗꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯗꯨ ꯃꯨꯟꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯣꯡꯂꯦꯟ ꯁꯅꯥꯒ ꯃꯆꯥꯅꯨꯄꯥ ꯃꯩꯔꯥꯕꯒꯅ ꯍꯤꯡꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯉꯣꯟꯗ ꯑꯌꯦꯠꯄ ꯀꯌꯥ ꯑꯃ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ, ꯑꯩ ꯈꯪꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯍꯤꯡꯗꯨꯅ ꯂꯩꯔꯕꯗꯤ ꯑꯣꯏꯊꯣꯔꯛꯄꯁꯨ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯥꯠꯇꯣꯛꯈꯤꯕꯅ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯦ ꯏꯪꯂꯒꯅꯤ꯫ ꯑꯁꯤ ꯈꯜꯂꯒ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯅꯤ ꯃꯥꯒꯤ ꯀꯥꯗ ꯀꯧꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯑꯅꯤꯗ ꯉꯁꯤ ꯑꯩꯅ ꯊꯕꯛ ꯑꯃ ꯁꯤꯟꯅꯒꯦ, ꯃꯥꯏ ꯄꯥꯛꯂꯛꯇꯕ ꯌꯥꯔꯣꯏ꯫ ꯇꯥꯛꯄꯤꯌꯨ ꯅꯤꯡꯊꯧ꯫ ꯑꯩꯒꯤ ꯃꯔꯨꯞ ꯊꯣꯡꯂꯦꯟ ꯁꯅꯥꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯩꯔꯥꯕꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯃꯪ ꯑꯁꯤꯗ ꯁꯥ ꯇꯥꯟꯕ ꯆꯠꯄꯅꯤ꯫ ꯃꯗꯨꯗ ꯉꯥꯏꯔꯒ ꯊꯕꯛ ꯑꯁꯦ ꯅꯕꯥꯅꯤꯅ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯎ꯫ ꯍꯦꯛ ꯁꯣꯏꯍꯟꯕꯗ ꯅꯕꯥꯅꯤꯁꯨ ꯍꯤꯡꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨ꯫ ꯃꯅꯥꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯒꯅꯤ ꯅꯤꯡꯊꯧ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯥꯏ ꯑꯅꯤꯗꯨꯁꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯡꯂꯦꯟ ꯁꯅꯥꯁꯨ ꯀꯥ ꯑꯗꯨꯗ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯍꯧꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯜꯂꯤꯉꯩꯗꯒꯤ ꯍꯧꯔꯒ ꯃꯅꯥꯏ ꯑꯅꯤ ꯑꯗꯨꯅ ꯊꯣꯡꯂꯦꯟ ꯁꯅꯥ ꯍꯣꯏꯅ ꯂꯥꯛꯀꯗꯕ ꯎꯃꯪ ꯑꯗꯨꯒꯤ ꯑꯁꯣꯡꯕ ꯃꯔꯨꯝ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯣꯠꯂꯒ ꯊꯣꯡꯂꯦꯟ ꯁꯅꯥ ꯍꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯊꯣꯡꯂꯦꯟ ꯁꯅꯥꯒ ꯃꯩꯔꯥꯕꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯏ꯫ ꯁꯨꯝ ꯆꯠꯂꯤꯉꯩ ꯈꯪꯍꯧꯗꯅ ꯃꯅꯥꯏ ꯑꯅꯤꯗꯨ ꯊꯣꯛꯂꯛꯇꯨꯅ ꯊꯣꯡꯂꯦꯟ ꯁꯅꯥ ꯇꯝꯅ ꯊꯥꯡ ꯄꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯈꯪꯍꯧꯗꯅ ꯇꯧꯔꯛꯄ ꯑꯣꯏꯕꯅ ꯊꯣꯡꯂꯦꯟ ꯁꯅꯥ ꯃꯥꯒꯤ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯄ ꯉꯝꯍꯧꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯃꯅ ꯊꯣꯡꯂꯦꯟ ꯁꯅꯥꯒꯤ ꯃꯕꯨꯛꯇ ꯊꯥꯡꯅ ꯁꯠ ꯊꯤꯜꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯩꯔꯥꯕꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯑꯃꯅ ꯃꯥꯒꯤ ꯃꯈꯨꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ, ꯑꯗꯨꯒ ꯑꯃꯅ ꯃꯈꯣꯡꯅ ꯅꯦꯠꯁꯤꯟꯗꯨꯅ ꯊꯝꯂꯒ ꯃꯩꯔꯥꯕꯗ ꯀꯟꯅ ꯂꯥꯎꯔꯛꯏ, ꯃꯩꯔꯥꯕ, ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯆꯦꯟꯈ꯭ꯔꯣ꯫ ꯏꯆꯥꯗꯤ ꯍꯤꯡꯗꯕ ꯌꯥꯗꯦ꯫ ꯆꯠꯈ꯭ꯔꯣ꯫ ꯃꯄꯥꯒꯤ ꯋꯥ ꯑꯗꯨꯗ ꯃꯩꯔꯥꯕꯁꯨ ꯃꯄꯥꯕꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯥꯏ ꯑꯃꯅ ꯊꯣꯡꯂꯦꯟ ꯁꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯂꯛꯂꯒ ꯊꯣꯡꯂꯦꯟ ꯁꯅꯥꯗ ꯑꯃꯨꯛꯀꯁꯨ ꯊꯥꯡꯅ ꯍꯟꯖꯤꯟ ꯊꯤꯟꯖꯤꯜꯂꯛꯏ꯫ ꯈꯨꯗꯛ ꯑꯗꯨꯗ ꯊꯣꯡꯂꯦꯟ ꯁꯅꯥꯒꯤ ꯊꯋꯥꯏ ꯃꯥꯡꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯅꯥꯏ ꯑꯅꯤꯗꯨꯅ ꯃꯩꯔꯥꯕꯕꯨ ꯑꯃꯨꯛ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯇꯥꯟꯅꯔꯛꯏ, ꯑꯗꯨꯕꯨ ꯐꯪꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯁꯣꯝꯗꯅ ꯀꯣꯅꯨꯡꯗ ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯈꯔ ꯀꯧꯗꯨꯅ ꯌꯥ ꯂꯥꯡꯂꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯑꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯨ ꯌꯥꯎꯔꯤ꯫ ꯁꯥꯏꯑꯣꯟꯕꯤꯁꯨ ꯂꯨꯆꯤꯡꯄꯨꯔꯦꯜꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯂꯨꯆꯤꯡꯄꯨꯔꯦꯜꯒꯤ ꯃꯅꯥꯛꯇ ꯃꯅꯥꯏ ꯑꯃ ꯆꯪꯂꯛꯇꯨꯅ ꯃꯤ ꯇꯥꯗꯅꯕ ꯃꯑꯣꯡꯗ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯅꯤꯡꯊꯧ, ꯊꯣꯡꯂꯦꯟ ꯁꯅꯥꯒ ꯃꯆꯥꯅꯨꯄꯥ ꯃꯩꯔꯥꯕꯒ ꯍꯥꯠꯂꯨ ꯍꯥꯏꯅ ꯆꯠꯈꯤꯕ ꯅꯨꯄꯥ ꯑꯅꯤꯗꯣ ꯍꯜꯂꯛꯍꯧꯔꯦ꯫ ꯃꯈꯣꯏꯅ ꯏꯅꯤꯡꯊꯧꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯍꯧꯏ꯫ ꯂꯨꯆꯤꯡꯄꯨꯔꯦꯜꯁꯨ ꯇꯨꯃꯤꯟꯅ ꯑꯇꯣꯞꯄ ꯇꯥꯍꯟꯗꯅꯕ ꯈꯨꯝꯂꯛꯏ, ꯌꯥꯔꯦ, ꯑꯩ ꯊꯣꯛꯂꯛꯑꯒꯦ, ꯅꯪ ꯊꯣꯛꯈ꯭ꯔꯣ꯫ ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯌꯥꯝ ꯃꯈꯥ ꯑꯗꯨꯝ ꯆꯠꯊꯕꯤꯌꯨ, ꯑꯩ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯆꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯨꯆꯤꯡꯄꯨꯔꯦꯜꯁꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯍꯜꯂꯛꯂꯤꯕ ꯃꯅꯥꯏ ꯑꯅꯤꯗꯨꯒꯤ ꯀꯥ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯂꯨꯆꯤꯡꯄꯨꯔꯦꯜꯅ, ꯀꯃꯥꯏ ꯇꯧꯔꯦ? ꯑꯩꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯄꯥꯡꯊꯣꯛꯂꯕ ꯅꯠꯇ꯭ꯔꯥ? ꯃꯅꯥꯏ ꯑꯅꯤ ꯑꯗꯨꯗꯒꯤ ꯑꯃꯅ ꯌꯥꯝꯅ ꯀꯤꯅ ꯈꯨꯝꯂꯛꯏ, ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯊꯣꯡꯂꯦꯟ ꯁꯅꯥꯕꯨꯗꯤ ꯍꯥꯠꯆꯔꯦ, ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯅꯥꯟꯊꯣꯛꯂꯒ ꯆꯦꯟꯈꯤꯕꯗꯒꯤ ꯇꯥꯟꯅꯕ ꯐꯪꯗ꯭ꯔꯦ꯫ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯂꯨꯆꯤꯡꯄꯨꯔꯦꯜ ꯁꯥꯎꯅ,
ꯀꯔꯤ ꯍꯥꯏꯕ ꯃꯔꯨ ꯑꯣꯏꯅ ꯍꯥꯠꯀꯗꯕꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯀꯟꯅ ꯇꯥꯟꯅꯖꯕꯅꯤ ꯑꯗꯨꯕꯨ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛꯀ ꯐꯪꯅꯅꯕ ꯊꯤꯖꯔꯨꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯆꯤꯡꯄꯨꯔꯦꯜꯒꯤ ꯃꯈꯣꯡ ꯃꯌꯥꯗ ꯐꯝꯊꯔꯒ ꯃꯈꯨꯠꯂꯣꯟ ꯑꯗꯨꯗ ꯍꯥꯏꯖꯔꯛꯏ ꯂꯨꯆꯤꯡꯄꯨꯔꯦꯜꯁꯨ ꯃꯃꯤꯠ ꯏ ꯀꯥꯅ ꯃꯅꯥꯏ ꯑꯅꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤꯅ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯤꯒꯗꯕꯅꯤ ꯉꯁꯤ ꯍꯥꯠꯄ ꯉꯝꯍꯧꯗ꯭ꯔꯕꯁꯨ ꯐꯪꯕ ꯃꯤꯀꯨꯞꯇ ꯃꯥꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯗꯕꯅꯤ ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯃꯥꯅ ꯆꯪꯂꯛꯄꯗ ꯂꯥꯞꯇꯛꯅ ꯃꯥꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯃꯃꯤ ꯁꯥꯃꯤ ꯃꯤꯑꯣꯏ ꯑꯃꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯛꯂꯝꯃꯤ ꯃꯍꯥꯛꯁꯨ ꯉꯛꯅ ꯁꯨꯝ ꯌꯦꯡꯅ ꯆꯪꯂꯛꯄꯗ ꯅꯛꯁꯤꯜꯂꯛꯂꯀꯥꯟꯗ ꯊꯣꯡꯂꯦꯟ ꯁꯅꯥ ꯑꯣꯏꯔꯝꯃꯤ ꯃꯗꯨ ꯍꯦꯛ ꯎꯕꯒ ꯃꯍꯥꯛ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯂꯒ ꯊꯣꯡꯂꯦꯟ ꯁꯅꯥꯒꯤ ꯃꯃꯤ ꯁꯥꯃꯤ ꯎꯔꯤꯕ ꯃꯁꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯊꯣꯡꯂꯦꯟ ꯁꯅꯥꯅꯁꯨ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯇꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯃꯉꯣꯟꯗ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯒꯨꯝ ꯈꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯃꯃꯤꯠ ꯐꯠ ꯎꯏꯁꯤꯜꯂꯤ ꯑꯗꯨꯒ ꯐꯠ ꯑꯃꯨꯛ ꯄꯥꯡꯊꯣꯔꯛꯄꯗ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯊꯣꯡꯂꯦꯟ ꯁꯅꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯔꯨꯕꯗ ꯃꯍꯥꯛ ꯏꯈꯪ ꯈꯪꯅ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯡ ꯑꯅꯤꯗꯨ ꯃꯅꯤꯡꯗ ꯍꯜꯂꯒ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ ꯑꯩꯅ ꯅꯠꯇꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯂꯨꯆꯤꯡꯄꯨꯔꯦꯜꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯕ ꯉꯛꯅꯔꯝꯃꯤ ꯑꯗꯨꯒ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯕꯒꯦ ꯏꯅꯤꯡꯊꯧꯁꯤ ꯀꯔꯤꯅꯣꯃ ꯇꯧꯕ ꯃꯥꯜꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯥꯏꯑꯣꯟꯕꯤꯁꯨ ꯃꯄꯨꯔꯣꯏꯕ ꯂꯨꯆꯤꯡꯄꯨꯔꯦꯜꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯉꯥꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯂꯨꯆꯤꯡꯄꯨꯔꯦꯜꯗ ꯇꯞꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯂꯨꯆꯤꯡꯄꯨꯔꯦꯜꯁꯨ ꯄꯥꯈꯠꯂꯞ ꯇꯧꯕ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯈꯨꯝꯂꯛꯏ ꯇꯨ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯃꯥꯡꯗ ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯂꯦꯞꯇꯨꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯐꯝ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯃꯉꯛꯇꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯊꯣꯡꯂꯦꯟ ꯁꯅꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯄꯨꯔꯣꯏꯕ ꯂꯨꯆꯤꯡꯄꯨꯔꯦꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯍꯥꯏꯕ ꯁꯥꯏꯑꯣꯟꯕꯤꯅ ꯈꯪꯂꯗꯨꯅ ꯃꯌꯥꯝꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧꯁꯦ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯃꯇꯨꯡ ꯏꯅꯤꯡꯊꯧꯅ ꯃꯁꯥ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯄꯥꯎ ꯑꯃꯨꯛ ꯍꯥꯏꯖꯔꯛꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯏꯑꯣꯟꯕꯤꯅ ꯂꯨꯆꯤꯡꯄꯨꯔꯦꯜꯕꯨ ꯁꯧꯕꯤꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯃꯤꯟꯅꯔꯛꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯁꯨ ꯇꯨꯃꯤꯟ ꯍꯟꯅꯈꯤꯔꯝꯃꯤ ꯃꯈꯣꯏꯒꯤ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯁꯥꯏꯑꯣꯟꯕꯤꯅ ꯂꯨꯆꯤꯡꯄꯨꯔꯦꯜꯕꯨ ꯐꯃꯨꯡꯗ ꯏꯔꯦꯟꯖꯅ ꯐꯝꯍꯜꯂꯒ ꯍꯪꯂꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯇꯧꯔꯤꯗꯨꯕꯣ ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯣ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯏꯇꯥꯎ ꯊꯣꯡꯂꯦꯟ ꯁꯅꯥꯗꯣ ꯑꯩꯅ ꯑꯩꯒꯤ ꯏꯅꯥꯏ ꯑꯅꯤꯗ ꯍꯥꯠꯂꯣ ꯍꯥꯏꯅ ꯁꯤꯟꯅꯈꯤꯕꯗꯣ ꯑꯩꯅ ꯉꯁꯥꯏ ꯃꯄꯥꯅ ꯉꯥꯏꯍꯥꯛ ꯊꯣꯛꯂꯨꯕꯗꯣ ꯃꯥꯕꯨ ꯍꯥꯠꯄ ꯊꯥꯈꯤꯕ ꯏꯅꯥꯏ ꯑꯅꯤꯗꯣ ꯍꯜꯂꯛꯑꯦ ꯍꯥꯏꯕꯒꯤꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯡꯂꯦꯟ ꯁꯅꯥꯗꯤ ꯍꯥꯠꯂꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯃꯩꯔꯥꯕꯗꯤ ꯆꯦꯟꯈꯤꯕꯅ ꯍꯥꯜꯂꯤ ꯇꯥꯟꯅꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯨꯅ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯤꯒꯗꯕꯅꯤ ꯍꯥꯏꯈꯤꯕꯅꯤ ꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯂꯛꯄꯗ ꯑꯩꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯐꯝꯗꯨꯅ ꯂꯩꯕ ꯎꯔꯛꯏꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯅꯥꯛꯇ ꯇꯛꯅꯁꯨ ꯆꯪꯁꯤꯜꯂꯛꯏ ꯅꯪꯗꯤ ꯎꯗ꯭ꯔꯣ ꯃꯥꯅ ꯑꯩꯒꯤ ꯐꯝꯐꯝꯗꯨꯗ ꯐꯝꯂꯤꯕꯗꯨꯕꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯗꯤ ꯎꯗꯦꯗ ꯀꯗꯥꯏꯗꯒꯤ ꯊꯣꯡꯂꯦꯟ ꯁꯅꯥꯅꯣ ꯑꯗꯨꯗꯤ ꯑꯩꯍꯥꯛ ꯈꯛꯇꯅꯔ ꯃꯥꯕꯨ ꯎꯔꯤꯕꯁꯦ ꯅꯪꯅ ꯄꯥꯈꯠꯅ ꯈꯟꯖꯤꯟꯕꯒꯤ ꯄꯪꯎꯗ ꯎꯕ ꯑꯣꯏꯔꯤꯅꯤ ꯅꯠꯇꯦ ꯑꯩꯅ ꯎꯔꯤꯕꯗꯣ ꯊꯣꯡꯂꯦꯟ ꯁꯅꯥꯒꯤ ꯁꯛꯇꯝꯅꯤ ꯄꯪꯎꯗ ꯎꯕ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯋꯥꯈꯜ ꯈꯜꯂꯒ ꯂꯩ ꯑꯗꯨꯒ ꯇꯞꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯅꯣꯡꯃ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯊꯦꯡꯅꯔꯛꯈꯤꯕꯗꯣ ꯎꯃꯪ ꯑꯗꯨꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯑꯃꯨꯛꯀ ꯊꯦꯡꯅꯕ꯭ꯔꯥ ꯌꯦꯡꯂꯨꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯈꯥ ꯇꯥꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯤꯗ ꯀꯔꯤ ꯊꯣꯛꯂꯛꯈꯤꯒꯗꯧꯕ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯍꯪꯉꯨꯕꯅ ꯐꯒꯅꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯄꯟꯊꯗꯅ ꯍꯦꯛꯇ ꯆꯠꯂꯨꯔꯒꯦ ꯑꯁꯨꯝꯅ ꯂꯨꯆꯤꯡꯄꯨꯔꯦꯜ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯑꯀꯤꯕ ꯂꯩꯇ ꯃꯊꯟꯇ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯂꯤ ꯎꯃꯪ ꯑꯗꯨꯗ ꯌꯧꯕꯒ ꯃꯐꯝ ꯑꯃꯗ ꯃꯍꯥꯛ ꯐꯝꯊꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯊꯥꯖꯗꯅ ꯃꯥꯒꯤ ꯃꯥꯡꯗ ꯊꯣꯛꯂꯛꯂꯤ ꯂꯥꯏꯔꯦꯝꯕꯤꯗꯨ ꯎꯕꯗ ꯂꯨꯆꯤꯡꯄꯨꯔꯦꯜꯗ ꯍꯔꯥꯎꯅ ꯍꯪꯂꯛꯏ ꯑꯩ ꯁꯣꯝꯕꯨ ꯎꯅꯅꯤꯡꯗꯨꯅ ꯉꯥꯏꯖꯔꯝꯕꯅꯤ ꯉꯁꯤꯁꯨ ꯑꯩꯒꯤ ꯏꯐꯝꯗ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯄꯤꯔꯝꯃꯨ ꯑꯩꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯀꯔꯤ ꯊꯣꯛꯂꯛꯀꯗꯧꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯃꯁꯤꯒꯤꯗꯃꯛ ꯑꯀꯤꯕ ꯂꯩꯇꯅ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯁꯤꯗ ꯑꯩ ꯎꯃꯪ ꯑꯁꯤꯗ ꯂꯥꯛꯆꯔꯤꯕꯅꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯈꯨꯝꯂꯛꯏ ꯊꯣꯡꯂꯦꯟ ꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯩꯔꯥꯕꯗꯒꯤ ꯅꯪ ꯆꯦꯛꯁꯤꯜꯂꯨ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯑꯗꯨꯕꯨ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃꯗꯤ ꯍꯥꯏꯕꯤꯔꯝꯒꯦ ꯃꯈꯣꯏꯅ ꯐꯅ ꯂꯥꯟ ꯇꯧꯔꯛꯇꯨꯅꯁꯨ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏꯊꯤꯕ ꯄꯤꯕꯗꯤ ꯉꯝꯂꯣꯏ ꯇꯧꯕꯇꯕꯨ ꯅꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯎꯃꯪ ꯑꯗꯨꯗ ꯍꯧꯔꯤꯕ ꯁꯅꯥ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯅ ꯂꯦꯡꯂꯒ ꯆꯠꯂꯛꯂꯕ ꯀꯥꯟꯗ
ꯅꯪ ꯁꯣꯏꯗꯅ ꯃꯥꯏꯊꯤꯒꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯉꯝꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯑꯃꯨꯛ ꯃꯥꯡꯈꯤꯔꯝꯃꯤ ꯂꯨꯆꯤꯡꯄꯨꯔꯦꯜꯁꯨ ꯂꯥꯏꯔꯦꯝꯕꯤꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯇꯥꯁꯤꯜꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯛꯏ ꯁꯅꯥ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯅ ꯂꯦꯡꯂꯒ ꯆꯠꯂꯛꯄ ꯍꯥꯏꯕ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯀꯗ꯭ꯔꯅꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯋꯥꯅꯤ ꯍꯧꯗꯨꯅ ꯂꯩꯈ꯭ꯔꯕ ꯄꯥꯝꯕꯤ ꯑꯃꯅ ꯃꯇꯧ ꯀꯔꯝꯅ ꯂꯦꯡꯂꯒ ꯆꯠꯀꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯍꯥꯏꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯈꯧ ꯄꯣꯡꯅ ꯅꯣꯡꯂꯛꯏ ꯑꯗꯨꯒ ꯀꯣꯅꯨꯡꯂꯣꯝꯗ ꯍꯔꯥꯎ ꯍꯔꯥꯎ ꯍꯜꯂꯛꯂꯝꯃꯤ ꯑꯃꯔꯣꯝꯗ ꯃꯩꯔꯥꯕ ꯃꯄꯥ ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯠꯇꯕ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯄꯥ ꯊꯣꯡꯂꯦꯟ ꯁꯅꯥꯒꯤ ꯃꯔꯨꯞ ꯑꯣꯏꯔꯝꯕ ꯃꯈꯣꯏꯒꯤ ꯈꯨꯜꯒꯁꯨ ꯊꯪꯅꯅ ꯂꯩꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯈꯝꯕꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯌꯧꯕꯒ ꯃꯍꯥꯛꯅ ꯏꯅꯤꯡꯊꯧ ꯈꯝꯕꯕꯨ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯕꯗꯒꯤ ꯈꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯈꯝꯕꯁꯨ ꯃꯩꯔꯥꯕꯕꯨ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯜꯂꯤ ꯑꯗꯨꯒ ꯐꯝꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯀꯩꯗꯧꯔꯒꯦꯅꯤ ꯅꯪꯕꯣ ꯅꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯄꯗꯧꯅ ꯇꯧꯔꯤꯕꯗꯨꯕꯣ ꯃꯩꯔꯥꯕꯁꯨ ꯃꯁꯥꯗ ꯈꯔ ꯐꯥꯊꯔꯒ ꯃꯄꯥ ꯊꯣꯡꯂꯦꯟ ꯁꯅꯥꯒ ꯃꯈꯣꯏ ꯑꯅꯤꯅ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯝꯂꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩ ꯕꯕꯥꯕꯨ ꯀꯜꯂꯝꯗꯅ ꯃꯊꯟꯇ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯦꯜꯂꯛꯏ ꯕꯕꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯂꯝꯂꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯆꯔꯤ ꯈꯝꯕ ꯄꯥꯎ ꯑꯗꯨꯗ ꯉꯛꯅ ꯃꯩꯔꯥꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯥꯏꯕ ꯏꯇꯥꯎ ꯊꯣꯡꯂꯦꯟ ꯁꯅꯥꯕꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯀꯞꯀꯅꯨꯁꯦ ꯅꯪꯅ ꯀꯞꯄꯁꯦ ꯑꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯅꯪ ꯃꯁꯛ ꯈꯪꯕ ꯌꯥꯎꯕ꯭ꯔꯥ ꯀꯅꯥꯅ ꯊꯥꯔꯛꯄ ꯃꯥꯟꯕꯒꯦ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯔꯛꯎ ꯃꯩꯔꯥꯕꯁꯨ ꯀꯞꯂꯤ ꯀꯞꯂꯤ ꯈꯨꯝꯂꯛꯂꯝꯃꯤ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯑꯩ ꯃꯁꯛ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯊꯥꯔꯛꯂꯤꯕ ꯃꯤꯗꯨꯗꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯄꯥꯕꯨꯡꯒꯤ ꯃꯃꯥꯟꯅꯕꯁꯨ ꯑꯣꯏꯔꯝꯕ ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯩ ꯈꯪꯉꯤ ꯃꯍꯥꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯅꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯗ ꯑꯗꯨꯝꯅ ꯇꯧꯔꯛꯀꯗꯕ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯔꯛꯂꯤꯕ ꯍꯥꯟꯅ ꯁꯥꯎꯅꯈꯤꯕꯒ ꯂꯩꯈꯤꯕ꯭ꯔꯣ ꯃꯩꯔꯥꯕꯁꯨ ꯑꯔꯣꯠꯄ ꯊꯝꯗꯅ ꯃꯄꯥ ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯃꯉꯣꯟꯗ ꯂꯤꯔꯝꯕ ꯇꯝꯂꯝꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯍꯥꯏꯔꯛꯏ ꯁꯥꯎꯅꯈꯤꯕꯗꯤ ꯂꯩꯇꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯑꯩꯈꯣꯏ ꯕꯕꯥꯒ ꯂꯨꯆꯤꯡꯄꯨꯔꯦꯜ ꯍꯥꯏꯕꯁꯤꯒ ꯃꯈꯣꯏ ꯑꯅꯤ ꯂꯥꯟ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯎꯃꯪ ꯑꯃꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯈꯪꯍꯧꯗꯅ ꯊꯣꯔꯛꯂꯒ ꯂꯨꯆꯤꯡꯄꯨꯔꯦꯜꯗ ꯅꯪꯗꯤ ꯑꯊꯨꯕꯗ ꯅꯤꯡꯊꯧ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯕꯥꯗꯅ ꯅꯪꯒꯤꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯗꯣ ꯃꯨꯟꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯕꯕꯥꯒ ꯏꯕꯥꯅꯤꯕꯨ ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯍꯥꯠꯅꯕ ꯁꯤꯜꯂꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯁꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯕꯕꯥꯅ ꯍꯥꯟꯅꯗꯒꯤ ꯄꯥꯈꯠꯆꯗꯨꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯊꯣꯛꯂꯔꯦ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯅꯦ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯀꯞꯀꯅꯨ ꯅꯪ ꯍꯧꯖꯤꯛ ꯀꯞꯄꯒ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯥꯏꯌꯨ ꯅꯪ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯄꯥꯝꯕꯒꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯗ ꯑꯩꯅꯁꯨ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯃꯩꯔꯥꯕꯅ ꯃꯃꯤꯠꯇ ꯏ ꯀꯥꯔꯗꯨꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯑꯩ ꯕꯕꯥ ꯍꯥꯠꯄꯒꯤ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯒ ꯈꯟꯅꯔꯁꯤ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯅꯨ ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯣ ꯐꯤꯕꯝ ꯑꯁꯤꯗ ꯅꯪ ꯌꯨꯝꯗ ꯍꯟꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯂꯩꯅꯤꯡꯕ ꯃꯇꯝꯗꯨ ꯐꯥꯎꯕ ꯂꯩꯊꯣꯛꯎ ꯏꯆꯥꯁꯤꯗꯤ ꯑꯁꯨꯝꯅ ꯃꯩꯔꯥꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯥꯏꯑꯣꯟꯕꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯂꯦ ꯊꯣꯡꯂꯦꯟ ꯁꯅꯥꯕꯨ ꯍꯦꯛ ꯍꯥꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯁꯥꯏꯑꯣꯟꯕꯤꯒꯤ ꯃꯃꯪ ꯃꯍꯥ ꯑꯗꯨꯗ ꯇꯥꯏꯕꯪꯗꯁꯨ ꯊꯣꯡꯂꯦꯟ ꯁꯅꯥꯒ ꯅꯤꯡꯊꯧ ꯇꯦꯜꯍꯩꯕꯒꯒꯤ ꯁꯛꯇꯝꯅ ꯃꯃꯤ ꯁꯥꯃꯤ ꯊꯣꯛꯂꯛꯇꯨꯅ ꯁꯥꯏꯑꯣꯟꯕꯤꯅ ꯂꯩꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯇꯝꯅꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯀꯤꯖꯗꯨꯅ ꯀꯥꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇꯅ ꯃꯆꯤꯟꯗ ꯀꯤꯖꯩ ꯀꯤꯖꯩ ꯍꯥꯏꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯆꯥꯛ ꯆꯥꯎ ꯍꯥꯏꯕꯁꯨ ꯌꯥꯔꯝꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥꯗꯨ ꯐꯤꯕꯝ ꯁꯥꯊꯤꯅ ꯁꯣꯛꯆꯤꯜꯂꯝꯃꯤ ꯃꯗꯨ ꯎꯔꯒ ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯁꯥꯏꯑꯣꯟꯕꯤꯕꯨ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯐꯔꯛꯄꯗꯤ ꯅꯥꯏꯔꯝꯗꯦ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯂꯛꯇꯨꯅ ꯁꯥꯏꯑꯣꯟꯕꯤ ꯏꯁꯣꯟ ꯁꯣꯟꯅ ꯍꯧꯒꯠꯄ ꯐꯥꯎꯕ ꯉꯝꯗꯅ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯂꯨꯆꯤꯡꯄꯨꯔꯦꯜꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯇꯟꯖꯥ ꯑꯗꯨꯗ ꯂꯨꯆꯤꯡꯄꯨꯔꯦꯜꯒꯤ ꯃꯅꯥꯛꯇ ꯃꯅꯥꯏ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯑꯔꯨꯕ ꯄꯥꯎ ꯑꯃ ꯂꯩꯔꯦ ꯃꯅꯥꯏ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯂꯨꯆꯤꯡꯄꯨꯔꯦꯜꯁꯨ ꯆꯤꯡꯅꯅ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯪꯅꯕ ꯀꯥ ꯑꯁꯤꯗ ꯂꯩꯔꯝꯃꯣ ꯑꯩ ꯊꯣꯔꯛꯂꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯨꯆꯤꯡꯄꯨꯔꯦꯜꯁꯨ ꯊꯪꯅꯕ ꯀꯥ ꯑꯗꯨꯗ ꯂꯥꯛꯏ ꯑꯗꯨꯒ ꯃꯅꯥꯏ ꯑꯗꯨꯗ ꯍꯪꯂꯛꯏ ꯀꯔꯤ ꯑꯔꯨꯕ ꯄꯥꯎꯅꯣ ꯍꯥꯏꯌꯨ ꯇꯥꯁꯤ ꯏꯅꯤꯡꯊꯧ ꯊꯣꯡꯂꯦꯟ ꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯩꯔꯥꯕꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ
soidana lan tarakani haibagi pau pire. Kari haiba, Mairabana. Hoi Iningthau. Phai, kaisu kaide, tawraksanu. Mahakna phana lan tarapasu, aibu maithiba pibadi sungam. Phare, aikhoisu makhoiga mayoknana lan thengna sinba tabani. Ai isa thoktuna, makhoiga soidana lan thengnagani. Nangna lalong bomba silu. Aduga aingonda pau hairo. Aduga ne, aikhoigi lan bisingdasu, nangna pau bomba khanghan ko amukta. Phagani Iningthau, ai sinjage. Asomna hainaramlaga Luchingpurel so Sayon bigi manakta amuk laklambi. Mathangi numitni, khambana Mairabada magi araiba lanmi pumnamak piduna Luchingpurel gi mathakta lan tananaba sem saba loirami. Aduga Mairabada Luchingduna lanmi mayam aduga Luchingpurel gi konungtamna lakba hawi. Makhoina Luchingpurel gi konung adu yaudringai achauba umang ama lalaga chatpa tarami. Umang adu yaubaga lanmi mayam aduda Mairabada hairai. Mayam pumnamak ai kainomda haijage madudi aikhoina landarakani haibase makhoida aina ngarangna budi khanghan khrabani adubu aikhoi yorakle haibase khanghandana umanga sida hauriba sana khongrang phambi singa sigi mana parba masasing ase kakthatlaga aikhoigi isa pumbada kupsilaga changse madu oirabani makhoida aikhoi lakle haibase khanglaroi una lengma manjarani hoi phagani aikhoi tawjage Asi hairaga lanmi pumnamak sana khongnanggi masasing adu mayam ama kakthatlaga masasingda loina kupsilami aduga umang adu lalaga chatpa haurami. Somdasu Luchingpurel mahaki lanmi mayam pumnamak konung adugi mapanda lan thengnanaba sem saduna leiri. Konung manungdana Luchingpurel langi fizol setli. Tanja aduda magi manakta manai ama hobe chensilaktuna pau tamlaklami. Iningthau, Maharani leikhidre. Paudu tabada Luchingpurel prap Sayon bigi manakta lai adubu Sayon bidi thawai yaudana phamungda taraga leirami. Luchingpurel Sayon bigi manakta changsilaga Sayon bibu konduna pena kapcharami. Mikub aduda Luchingpurel gi manai amana thongnauda yengthoklubada angakpa amaga loinana hairai. Iningthau, sana khongnang pambi ase lenglaga aikhoigi konungtamna changsilage. Manai adugi wadu tabada Luchingpurel Sayon bibu tapna phamungda thanamlaga thongnong bayada changsiduna yengbada mahaksu urami. Tauriba mataw adu ubada Luchingpurel khongdagi ton phawba tu chukkhirami. Magi wakhalda kari matawno sana khongnang pambi asina lengduna chatlabakho. Lairebi aduna hairambasiga da chumlakadawri bazala. Aibu maithiba tarabra. Adubu ai sidriba phawbadi makhoiga la thengdaramgani. Aina hingliba phawba aigi ifamdagi karanaso ningthau khumam ase munba yaroi. Asi hairaga Luchingpurel da Sayon bibu senariba manai nupi aduda hairai. Maharani gi hakchang ase nangna kupna senaram lan loiraga magi mathau mangam aina soidana pangthokani. Asumna hairamlaga Luchingpurel magi lanbising aduga konungi mapanda thoraklami. Mairaba amadi mahaki lanbising adusu umang adu lan thorakpaga masada upsilamba sana khongnang pambising adu loinabak lauthokiduna Luchingpurel gi konungtamna thang pairaduna kanna lauraga chensilae. Aduga Luchingpurel gi lanbising aduga thangna yanaduna phunaba hawi. Makhoi masen angam bahathoknarami. Luchingpurel masasu tholaktuna phunariba adu yaurami mahakna Mairaba gi lanbising uba khuding thangna yaduna hatlami. Mairaba sumagi thangna Luchingpurel gi lanbising adu mathang hatlamlaga Luchingpurel gi manaktamna changsilae. Aduga Luchingpurel ga makhoi ani thang yanaduna funarami. Luchingpurel di chahi yamlaba nupa amadi Mairaba ga lamba tawbuda khara noplami. Mairaba di isa galakliba hani. Mahaka Luchingpurel gumna chahi yamlaba mi amaga funabada masada akiba karisu phaude. Maramaduna Luchingpurel bu Mairaba da irailai na ngamlami. Somyadarambadagi Mairaba da tanja yenglaga Luchingpurel gi mangak samda thang thamduna Luchingpurel gi mangak adu kakhirami. Madu hek tawkhibadagi phudaraba lanbising adu phunaba leptuna Mairaba da loina yenglai. Mairaba da Luchingpurel gi akakpa mangak adu pairaga makhutna wangna thangkaladuna kanna hekta laurai. Aduga wakaldana mapa hatpagi laman single haiduna momondok charami. Madudagi lan adu lepkhrabada Mairaba lanbising aduna aikhoina ngamle haiduna kanna lauba haurai. Asumna numit adudagi hauraga Luchingpurel na pairamba ningthau khubam adu Mairaba na mahut sinkhirami. Mabuk phattaba karam chawba ningthau Luchingpurel amadi magi nupi Sayonbi makhoi anina tawjakhiba aranba aduna maram oiraga thawai mangki. Ningthau oiraba matungda Mairaba na mapa thonglen sanabu ningsinglaga asumna sonjai. Baba, hojikte
ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝꯗ ꯑꯩꯅ ꯄꯥꯏꯔꯤ ꯕꯕꯥꯒꯤ ꯂꯃꯟꯁꯨ ꯅꯆꯥꯅ ꯁꯤꯡꯖꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯄꯨꯝꯅꯃꯛꯁꯨ ꯆꯨꯝꯂꯛꯂꯦ ꯕꯕꯥꯁꯨ ꯅꯤꯡꯊꯧꯒꯤ ꯃꯄꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯗꯣ ꯐꯪꯂꯕꯅꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯕꯕꯥꯅ ꯅꯆꯥꯒꯤ ꯃꯤꯠꯃꯥꯡꯗ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯕꯅꯤ ꯅꯆꯥꯅ ꯀꯌꯥꯗ ꯄꯦꯟꯖꯒꯗꯕꯅꯣ ꯑꯗꯨꯕꯨ ꯂꯥꯏꯔꯝꯂꯦꯟꯗ ꯅꯆꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ ꯕꯕꯥ ꯑꯁꯨꯝꯅ ꯃꯩꯔꯥꯕꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ